आकाशवाणी इम्फाल लांथोक्चरी पाउगी सक्तम मसिदा मतम की समस्या सिंग मायोक्नबा ngamnaba मणिपुर पुलिस पर्सनल सिंगदा ट्रेनिंग फंगनबा थौरांग पाइखलेगनी हाइबा मुख्यमंत्री की वारोल था अमा मखाइदगी सही अमा फाबगी मनुंगदा लेबा अंगांग सिंगदा हिदाक कापथोकपगी थौराम सब स्टेट पेंटाबलेंट 1 केयर्स ऑफ वैक्सीनेशन कैंपेन हौदोखिबा अमसुंग प्रधानमंत्री नरेंद्र मोदी की 113 सुबा पुकनिंगी वा मन की बात मुख्यमंत्री नोंगथोम बिरेन हाइरी मतम की लाप समस्या सिंग मायोक्नबा ngamnaba राज्य की पुलिस पर्सनल सिंगदा ट्रेनिंग अमदी खुदोंचाब फंगनबा थबक पाइखलेगनी सगोल से नुमिता इम्फाल ईस्ट जिला की पांगईदा लेबा मणिपुर पुलिस ट्रेनिंग सेंटर अमदी वाइरी यावना तोंगान मफम सिंगदा हंदकता ट्रेनिंग लोइख्रबा आईआरबी पर्सनल सिंगी लेफम अमदी फायरिंग रेंज न सिंगबा सेमगत सागलेबा सिंगी यंगसन खोंगसता मुख्यमंत्री न हाई राज्य सिदा मोब जस्टिस की चनबी अमा लागलिबा सि थिंगनबा बटालियन खुदिंगदगी पर्सनल यांखै लखोतुना मोब कंट्रोल तौनबा स्पेशल फोर्स सेमनबगीदमक थौरांग तौबा लोइरे मुख्यमंत्री न हाई मणिपुर मोब जस्टिस हम कन्ना चखन रे अन मोब कंट्रोल तो बुझे हानदे समना यूनिफॉर्म सेलगा समना ली इम्पायर का तोर मने हुजि मदु तो होलो फुल इक्विप बिर खाना मसा खंगदनबा ट्रेगन तौदनबा नंग मसा खंगी को होरे नयु मै थाने ना हाइबदुगा खंगदनबा हेलमेट का लोइनो उफलगा फुल लोइनो तो होन मदार लेइरबा सेशन नि मदुगा नखै मिन तौनो होलो पुलिस सिंग मयु मयु चलगा तेहनबा अदगी मै फुबीबा खुथाबीबा नोय खंगनी गायनो तौबुगमगी सी की गुंडाई जमगी मेंटालिटी क्राउड मरक्तगी यौरप हाइतारे अदुना पुलिसिंग मी कौबनिना डिमोरलाइज मणिपुर था अमा मखाइदगी सही अमा फाबगी मनुंगदा लेबा अंगांगसिंगदा तोंगान लैना सिंगदगी ngaktoknaba हिदाक कापथोकबगी थौरम सब स्टेट पेंटाबलेंट 1 केयर्स ऑफ वैक्सीनेशन कैंपेन इराई नुबिता हौदोखी अंगांगसिंगदा हिदाक कापथोकबगी थौरम इम्फाल वेस्ट इम्फाल ईस्ट बिष्णुपुर थौबाल अमदी कक्सिंग जिला सिंगी तोंगान मफमसिंगदा पांगथोखी अंगांगसिंगदा हिदाक कापथोकबगी कैंपेन असगी मतांगदा इम्फाल ईस्ट की डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर लाइरेंजम विक्रम न हाई सब स्टेट लेवल पेंटाबलेंट केयर्स ऑफ कैंपेन असि नेशनल हेल्थ मिशन सिंदुना इम्फाल ईस्ट इम्फाल वेस्ट थौबाल कक्सिंग अमदी बिशेमपुरदा पांगथोकसबनी पेंटाबलेंट वैक्सीन असिदा हेपाटाइटिस बी डिप्थेरिया पर्टुसिस टिटानस अमदी हेमोफिलस इन्फ्लुएंजा बी हाइरिबा मयिकसिंग असिदगी ngaktoknaba वैक्सीन नि मसी अखोइगी था अमा मखाइदगिना था 33 फाउगी मनुंगदा लेइबा अंगांगसिंग हिदा अमुपो काफौदोसिंग अदु कापनबा टारगेट तौबनी सरकार की अना लायंगफम आयुष्मान आरोग्य मंदिर पीएचसी सीएचसी डिस्ट्रिक्ट हॉस्पिटल सरकार की ओइबा मफम असिदा कापनबा खुदोंचाबा दु पिजरी प्रधानमंत्री नरेंद्र मोदी की 113 सुब पुकनिंगी वा मन की बात आकाशवाणी की थोंगदा ngasi संदोखरे प्रधानमंत्री की पुकनिंगी वा असगी मतांगदा मणिपुर यूनिवर्सिटी की प्रोफेसर एमसी अरुणना असुमना फोंदोकली Constitution हाइबसी अखोगी लमजिंग लमताकनी हाइबसीना मपुम ओइखिबा श्री नरेंद्र मोदी की 113 सुबा अमदी इंग कुमजा लिसिंग अनि कुमरी की अरोइबा मन की बात आकाशवाणी की खुथांगदा सही असिगी दिसंबर था की अरोइबा नोमाइजिंगदा पीखरे इंडिया की प्राइम मिनिस्टर की मन की बात असिदा इंडिया की कॉन्स्टिट्यूशन की सही 150 सूरकपा असिदा Constitution asibu mipum tingna nainaba khangnaba hotnaba amadi khangningbा poknaba haibasi changni haina panki ningsingba yai Indiana British loilamdagi lisingamaga chamapan nifutareta maning tamlaklaba matungda masagi oiba constitution asi leibak asigi miyamna semduna lisingama chamapan yankhai gi January 26 tagi chatnaba hokhibani Constitution asina Laibak miyam laingak pada ngakadaba wagi maru adu masigi preamble da iri. Laibak asigi ain namadi niti niyom khudingmak asi preamble gi maru adu dagi samtharakpani. Adu makna India ki Prime Minister Shri Narendra Modi na preamble gi wafam asigi maru oiba mahaki man ki baat asida phongdok laduna. Preamble asi mipum tingna paanaba amadi masigi matangda video na singba semduna miyam marakta share tongnaba haiki Constitution ge ahanba wahi asi India gi miyam aikoina haibasini aikoina India bu ningtamba mikha pondaba manava khunai gi wakhalon leiba लाइनिंगदा मिचंग मिखाई नाइदबा डेमोक्रेटिक ओइबा रिपब्लिक ओइना इंडिया अमा सेमगतनाबा कॉन्स्टिट्यूशन असि सेमखिबनी
wahai marfu manga khakta yawba preamble asina Indiabu karamna ohenningbage haibagi manglana amasu phongdok libani haibe yai Lisingani kumarigi November kuntarukta sahi humdramanga mapung phakiba asiga iroinana hangdokkiba website constitutionhumdramanga.com asi yengnaba amadi saruk yanabasu Prime Minister Shri Narendra Modi na panki sahi humdramanga suraba India gi economy asi trillion mangagi economy da changsilakli hainasu Shri Narendra Modi na mahaki man ki baat asida panki Laibak asigi economy asi anauba safu amaga loinana sakhatli masiga mari leinana Prime Minister na Laibak asigi entertainment amadi creative industry punamakki pungning singsilladuna mathang sahida pangthokadoriba World Audio Visual Entertainment Summit samna WEPS hairaga khangnariba asida saruk yanaba haiki Laibak asigi TV industry animation da hai singlaba mioi sing entertainment industry da leiriba innovator sing dagina Bollywood ki mioi sing amadi regional cinema gi mioi khudingmak summit asida saruk yahanningshi adugi su mathakta Indiana Malem gi thakta soft power oina bo hotnaba sangi haina mahaki phirep amasu phongdokki matang asida mahakna angang singgi semgatlaba animation series KTP Bharat Hai Hum Singthaki KTP haibadi Chris Tris amadi Balti Boy haibani masi tongan ba channel singda amadi Durdarshan da yengba phangi aduda natana Akashbani dasu KTP asi loan kaya da sandokli India gi soft power gi matang asida India gi Prime Minister Shri Narendra Modi na India gi saknai raba Raj Kapoor yauna film maker singi matang da Thokchom utki Rafi gi khonjel da mipung khudingmak sumatki Akineni Nageswar Rao na Telugu film da anauba phidama semlami amadi Tapan Sinha gi film singna samaj da anauba miyang ama pirami hainasu mahakna panki Mahakna India gi entertainment amadi creativity asi singthabata natana malemda masigi achoba sakti ama semgat pachangi haina man ki baat asida utki Indiana asigumba lamsingda mangjin thariba asigi khudam oina Egypta satralising kunlhumdoi saruk yawa India gi culture da amadi laibak ani gi marakta leinaba marida yumpham oiba layekpagi sangdamnaba ama pangthokki haina paudamki Masina India gi culture na malem gi mafam khudingmakta sandokli haina takwani haina Prime Minister gi man ki baat asida Thokchom poksaki India gi wakhal loksing parampara amadi kala gi oiba malem gi thakta leiriba mamal asigi atopa khudam ama oina kha Africa gi Paraguay da Ayurveda pamnarakpa asibusu man ki baat asida Shri Narendra Modi na panki Laibak aduda India dagi haukiba mioi yamna leiba nate adubu Ayurveda gi top mafam ama laibak adugi miyam marakta leirakpa asigidamak mahakna yamna pongjaki Asumna India gi khwaidagi liraba lon ama oiriba Tamil asi Fiji gi miyam da tambibagi thabak ama sahi asigi November thadagi hogdokhare hainasu paudamki Tamil tambibagi program ama laibak aduda India Sarkar na Sogatladuna Hogdokkiba Asimak Yamnamak Singthaningai ni. Kumja lising ani kumarigi aroiba man ki baat asida India ki constitution gi wahanthok mayek sengna khangnabo honagadabani haiba wafam asiga konana laibak asigi culture amadi savetia da yumpham oiduna malem gi thakta soft power ama semgatningbagi ihul India ki Prime Minister Shri Narendra Modi na panki Savetia dagi lakba napal amagi matangda man ki baat asidasu lengdana fongdole. Matang asida Akashbani Imphal gi ipau kangbuna puthokpa sayol gi pau gi saktam loizare khomjin mamusung puthokpa Thokchom Jogendrajit lijakhiba Maibam Dwijamani